ꯀꯩꯗꯧꯗꯣꯏꯅꯣ ꯕ꯭ꯔꯥꯎꯟ ꯅꯪꯗꯣ ꯎ ꯀꯥꯔꯤꯅꯤꯅꯦ ꯅꯪ ꯎꯕꯨ ꯀꯥꯖꯦ ꯑꯩ ꯑꯁꯦꯡꯕ ꯎꯊꯣꯔꯒꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯗꯣꯏꯁꯤꯅ ꯁꯤꯅ ꯑꯕꯨꯅꯥꯎ 이때마 ꯃꯊꯪ ꯍꯥꯏꯗꯣ 지나 이제 눈빛 나도 있자 아고이 지나 제란 준비 지나 가장 누가 지나 남쪽 아이밍 하여드래 ꯃꯌꯥꯝꯁꯤ ꯀꯪꯂꯥ ꯃꯃꯥꯡꯒꯤꯗꯨꯅꯦ ꯁꯥꯏꯗ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯍꯥꯟꯅ ꯆꯥꯎꯔꯝꯕꯗ ꯍꯧꯖꯤꯛ ꯄꯤꯛꯁꯟꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯪꯂꯥ ꯒꯦꯠ ꯁꯤ ꯂꯩꯔꯦ ꯀꯪꯂꯥꯗꯗꯤ ꯆꯪꯉꯔꯣꯏ ꯑꯁꯤ ꯁꯣꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏ ꯃꯐꯝꯁꯦ ꯊꯣꯡ ꯂꯤꯂꯣꯡ ꯊꯣꯡ ꯊꯧꯕꯥꯜ ꯕꯖꯥꯔ ꯔꯦꯁ ꯄꯥꯔꯀꯤꯡ ꯁꯣꯝꯗ ꯃꯣꯏ ꯊꯥꯡꯉꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯤꯀꯦꯠ ꯀꯛꯎꯈꯤꯒꯦ ꯑꯗꯨꯗꯤ 20ꯒꯤ ꯂꯩ 40ꯒꯤ ꯂꯩ ꯒꯥꯔꯤꯒꯤ 20ꯒꯤ 40ꯒꯤ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ 20ꯒꯤ ꯑꯣꯏꯔꯒꯅ ꯒꯥꯔꯤ ꯈꯥꯝꯕꯤꯔꯝ ꯇꯥꯔꯦ 40ꯒꯤ ꯑꯣꯏꯔꯒꯅ ꯒꯥꯔꯤ ꯑꯗꯨꯝ ꯄꯨꯁꯜꯂ ꯆꯪꯈꯤꯕ ꯑꯥ ꯃꯊꯛꯐꯥꯎ ꯊꯧꯒꯠꯄ ꯌꯥꯕ ꯊꯛ ꯊꯧꯒꯠꯄꯗꯤ ꯌꯥꯗꯦ ꯍꯧꯖꯤꯛ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯌꯧꯔꯦ ꯑꯕꯨꯅꯥꯎꯅꯦ ꯇꯥꯃꯌꯥꯏꯅꯦ ꯂꯟꯆꯦꯝꯕꯤꯅꯦ ꯇꯥꯅꯤꯌꯥꯅꯦ ꯑꯗꯨꯒ ꯑꯗꯨ ꯌꯧꯔꯦ ꯑꯁꯤꯗ ꯃꯊꯛꯇ ꯑꯁꯤ ꯃꯊꯛꯁꯦ ꯀꯥꯈꯠꯄ ꯌꯥꯏ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗꯁꯨ ꯌꯦꯡꯐꯝ ꯐꯣꯇꯣ ꯅꯝꯐꯝ ꯀꯩꯀꯥ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯥꯗ ꯀꯩꯅꯣ ꯈꯪꯗꯦ ꯅꯨꯡꯅ ꯁꯥꯕ ꯃꯨꯔꯇꯤ ꯑꯅꯤ ꯂꯩ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯀꯩ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯂꯩꯕꯅꯤꯅ ꯁꯂꯥꯛ ꯑꯣꯟꯊꯒꯗꯤ ꯂꯣꯏꯔꯦ ꯑꯗꯨ ꯑꯩꯅ ꯆꯠꯀꯥꯟ ꯂꯨꯞꯈꯤꯗꯣꯏ ꯃꯥꯜꯂꯦ ꯈꯟꯕꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯇꯣꯡꯅꯕ ꯄꯦꯗꯜ ꯕꯣꯠ ꯂꯩꯔꯦ ꯁꯤ ꯕꯣꯇꯤꯡ ꯇꯧꯁꯦ ꯃꯤ ꯑꯃꯒꯤ ꯂꯨꯄꯥ 10-10ꯅꯦꯕꯀꯣ ꯇꯧꯅꯔꯒꯅ 10-10 ꯇꯥꯒꯤꯅꯤ ꯍꯥꯏꯕꯅꯦ ꯂꯝ ꯍꯦꯟꯅꯨ ꯑꯕꯨꯅꯥꯎ ꯂꯥꯛ ꯏꯕꯥꯅꯤ ꯑꯃꯨꯛ ꯇꯣꯡꯉꯁꯨ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯁꯦ ꯒ꯭ꯔꯤꯟ ꯑꯣꯏꯖꯔ ꯄꯥꯏꯗꯤ ꯂꯩꯇꯦ ꯑꯗꯨ ꯅꯪ ꯄꯥꯏꯗꯒꯤꯅꯤꯀꯣ ꯀꯥꯈꯠꯄꯗꯣ ꯌꯥꯕꯣ ꯑꯩ ꯃꯃꯥꯏ ꯑꯩ ꯂꯩꯕ꯭ꯔꯥ ꯃꯃꯥꯏ ꯀꯥ ꯍꯩꯕ꯭ꯔꯥ ꯅꯪ ꯇꯝꯆꯪꯉꯣꯏ ꯇꯨꯒꯦ ꯇꯧꯏꯍꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯕꯨꯅꯥꯎ ꯑꯩ ꯈꯣꯡꯁꯤꯗꯅꯦ ꯑꯩ ꯑꯣꯠꯄ ꯌꯥꯎꯗꯦꯗꯣ ꯑꯕꯨꯅꯥꯎꯗꯣ ꯂꯣꯏ ꯑꯣꯠꯂꯝꯕꯅꯦꯅ ꯃꯁꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯒꯦ ꯁꯤꯒꯤ ꯃꯈꯥꯁꯤꯅꯦ ꯑꯩ ꯌꯥꯝ ꯆꯪꯅꯤꯡꯉꯤꯁꯦ ꯐꯖꯔꯝꯗꯧꯗꯤ ꯃꯥ ꯑꯁ ꯌꯦꯡꯉꯣ ꯏꯁꯤꯡꯒꯤ ꯔꯤꯐ꯭ꯂꯦꯛꯁꯟꯁꯦ ꯐꯖꯗ꯭ꯔꯣ ꯋꯥꯎ ꯃꯅꯨꯡꯁꯦ ꯑꯩꯁꯦ ꯌꯥꯎꯕꯤꯔꯒꯦꯁꯦ ꯑꯕꯨꯅꯥꯎꯁꯦ ꯌꯥꯎꯒꯅꯨ ꯑꯩꯒꯤ ꯑꯦꯛꯁꯔꯁꯥꯏꯁꯅꯦ ꯉꯥꯏꯈꯣ ꯍꯥꯏ ꯃꯅꯤꯡ ꯍꯜꯂꯣ ꯃꯅꯤꯡ ꯑꯣꯜꯂꯣ ꯑꯕꯨꯅꯥꯎ ꯑꯁ ꯊꯣꯝꯖꯤꯟꯅꯒꯦ ꯇꯧꯋꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯕꯣꯇꯤꯡ ꯄꯦꯗꯜ ꯕꯣꯠ ꯑꯣꯏꯔꯁꯨ ꯊꯝꯕꯤꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯁꯥꯔꯣꯏꯕꯤ ꯁꯥꯏ ꯁꯣꯝ ꯃꯄꯥꯟꯗꯗꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯈꯥꯗ ꯁꯤ ꯃꯊꯛꯇ ꯊꯣꯡ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯕꯨꯅꯥꯎ ꯏꯕꯥꯅꯤ ꯍꯪꯆꯤꯠ ꯂꯥꯡꯉꯤ ꯑꯁꯤꯗ ꯑꯥꯏꯂꯦꯟ ꯃꯅꯤꯡ ꯑꯁꯤꯗ ꯑꯥꯏꯂꯦꯟ ꯑꯃ ꯂꯩ ꯑꯁꯤꯁꯨ ꯆꯪꯖꯈꯤꯗꯣꯏꯅꯦ ꯑꯗꯨ ꯑꯣꯠꯁꯜꯂꯁꯤꯔ ꯑꯗꯨꯗ ꯁꯤꯗꯤ ꯄꯦꯗꯜ ꯑꯃꯨꯛ ꯑꯣꯠꯂꯒꯦ ꯌꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯕꯨꯅꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤ ꯑꯣꯠꯇꯕꯅꯤꯅ ꯅꯨꯡꯉꯥꯏ ꯉꯁꯥꯏꯒꯤ ꯇꯥꯡꯁꯨ ꯑꯣꯠꯇ꯭ꯔꯤꯗꯣ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯕ ꯁꯤ ꯑꯥꯏꯂꯦꯟ ꯃꯆꯥ ꯑꯃ ꯂꯩ ꯁꯤꯗꯩꯗ ꯑꯥꯏꯂꯦꯟ ꯃꯆꯥꯗ ꯑꯃ ꯆꯪꯈꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯈꯥꯗ ꯂꯩꯔꯨꯕꯗꯣ ꯁꯤꯒꯤ ꯊꯣꯡꯁꯤꯒꯤ ꯃꯈꯥꯗꯅꯦ ꯑꯃꯨꯛ ꯔꯥꯎꯟ ꯑꯁꯤ ꯔꯥꯎꯟ ꯑꯃ ꯆꯠꯂꯒ ꯑꯃꯨꯛ ꯇꯣꯛꯇꯣꯏꯔꯥ ꯔꯥꯎꯟ ꯑꯃ ꯆꯠꯈꯤꯁꯦꯕ ꯔꯥꯎꯟ ꯑꯃ ꯆꯠꯈꯤꯁꯦ ꯁꯤ ꯐꯖꯈ꯭ꯔꯕ ꯃꯐꯝꯁꯤꯗ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯃꯄꯨꯁꯦ ꯂꯣꯏ ꯍꯨꯟꯗꯩꯑꯕ ꯉꯁꯤꯗꯤ ꯄ꯭ꯂꯥꯁꯇꯤꯛꯁꯨ ꯌꯥꯎꯔꯛꯇ꯭ꯔꯦ ꯀꯩꯝ ꯌꯥꯎꯔꯛꯇ꯭ꯔꯦ ꯈꯨꯟꯀꯠꯅꯕ ꯎꯄꯥꯏ ꯂꯩꯇꯦ ꯉꯁꯤꯗꯤ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯑꯗꯨ ꯐꯠꯇꯕ ꯃꯌꯥꯝ ꯂꯪꯖꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯑꯥꯏꯂꯦꯟ ꯁꯤꯗ ꯑꯩ ꯂꯥꯟꯖꯟꯕꯤꯔꯒꯦ ꯆꯣꯡꯗꯔꯣ ꯌꯥꯔꯦ ꯑꯥꯏꯂꯦꯟꯁꯤꯗ ꯌꯧꯔꯦ ꯑꯕꯨꯅꯥꯎꯅꯦ ꯑꯩꯅꯦ ꯑꯗꯨꯒ ꯑꯕꯨꯅꯥꯎ ꯇꯥꯃꯌꯥꯏꯒ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯇꯥꯃꯌꯥꯏ ꯇꯥꯃꯌꯥꯏ ꯑꯩꯈꯣꯏ ꯇꯣꯡꯉ ꯆꯠꯈ꯭ꯔꯦ ꯑꯌꯥ
betray tꯧꯔꯝꯃꯦ 이바니 아일랜드다 아브나 이바니 아일랜드 시 아일랜드ꯗꯤ 사주 ꯂꯩꯇꯦ ꯀꯩ ꯍꯥꯠꯂ ꯆꯥꯗꯣꯏꯕ 이바니 질레 혹다면 ꯎꯄꯥꯏ ꯂꯩꯇꯦ ꯇꯥꯃꯦ ꯑꯩ betray ꯇꯧꯔꯝ ꯆꯠꯈ꯭ꯔꯦꯕ ꯑꯁ ꯐꯖꯕ꯭ꯔꯥ ꯅꯤꯕ ꯀꯩꯅꯣ ꯀꯦꯜꯂꯛꯀꯅꯤ ꯀꯦꯜꯂꯛꯄꯁꯤ ꯀꯦꯜꯂꯛꯄꯁꯤꯅ ꯅꯪꯅ ꯐꯖꯩ ꯃꯌꯥꯝ ꯇꯣꯡꯕ ꯂꯥꯛꯅꯩ ꯇꯥꯃꯦ ꯑꯩꯁꯨ ꯑꯕꯨꯅꯥ ꯏꯕꯥꯅꯤ ꯍꯨꯟꯊꯣꯛꯑꯝꯃꯒ ꯇꯩꯁꯨ ꯃꯥꯅ 아브나 아일랜드 누가이브라? 누가 해도 한치 안 가져가 안 방대. 사 그지게세. 눕비야 밤피오. 해도드나 브라운다. 우가리네. 난 우고 가지 아싱보 우토라게가 마이 우고 가죠. 징덤다네디 아이 삽디 야데. 그노 아주 스마이나 보팅 도범 탐비름바짐디 누아이 아코이부디 농사 사행이다 떠오니나 기당 누아이 보알레 모양 저에도 농담하는군들 라가디 해는 누아이도 말레 지금 뿡 농진이 뿡 아마가 미닛 트라툭 셀레 시다디 농사 약롱 사암니나 보팅 도우세 누아이트레 아두가 기당 농사지 기당 냄새고 타이밍도 얼가디 얌 누아이니 시 아두 시기 아일랜드 마자 암 레비제 시주 카칼라가 시다 스마이나 우룸 랑모 파지다가 레비아이 시랑이시디 리리가 실라가 시나 삐가 야 먹으면 힙야니 야네 근데 힙드럼니 서래 박지엠 뛰어 ꯐꯝꯖꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯁꯨ ꯀꯣꯏꯕ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯗ ꯁꯤ ꯃꯊꯛꯇꯤ ꯀꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯃꯊꯛꯁꯨ ꯀꯥꯔꯨꯒꯦ ꯕꯥꯏ ꯀꯗꯣꯝꯗꯅꯣ ꯃꯃꯥꯏ ꯀꯧ ꯃꯃꯥꯏ 아브나 오늘 아마들로 못하게 니가 낭나 아주 가나다 마미 자 얼루 아이씨 돌아가네 얼라 마이 브라바 시기 근무제 거기 통해가 시기 막하제 파워 잡담 놓아요 오케이 뭐 동물 재미 누아이 브라지기다 누아이 근데 심마 택시면 까워지도 이거 아따 샤이타 콩 나브라바 안게 떠드나 떠보게 나야 경디 누아이가 미니 따라 같더니 피우더도 거기 사이 뿡가야 미hen 동에 그는 미가 남 레이트링이다 동무기 누아이 와라가 잡고 좀 문좀 햄 레래 아도 잡고 템 싸닝나드레고 아이 비샤 레이트 능사디 구사암네 하 kayaknya ini nukang deh. Science Museum Park sekali deh, bah. Science Park ini mulai jadi tak yel dah. Akale, ya udah deh. Si cingkau macam mana nuai? Masih tak panjaban nih. Ada sih view apa tu? Si meninggi view jo, kupa saja. Morning changphom changphom je ada le re aru som side de som side le bi sing je koi bot tonga sat pe ai ono phajadra sa nam phajaye morning da myam post tonari photo number gi post tonari yam phajai myam koi blo ya ko dam onde gi de ko rồi mai su ola rồi phải tharo thầm bà bạ 시각을 보지 누아이 브로 브라 why 하 난 워킹 제 보고 시가 가면 누아이게 하기 싫으면 누가 싫어 와요 봐 Ibu kakak kan tu saya kira mau palam dia cuma nunggu cuma sama yang tunggu kami ni dah dia masih ada di mana matak kakak kan tu sebenarnya lemeh nunggu coba lemeh kaino di Khongjom akang bumi awak di mana kaino hai biro si awang ba si juga kaino kang deh history malam deh am kang deh
ꯐꯗꯤ ꯐꯖꯩ ꯁꯤꯗꯤ ꯂꯣꯏꯔꯦ ꯈꯨꯐꯖꯁꯦ 1 2 post tꯧꯔꯣ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯃꯐꯝꯁꯦ ꯑꯁꯤ ꯃꯌꯥꯏꯗ ꯏꯁꯤꯡ ꯂꯩ ꯀꯣꯏꯒ ꯆꯤꯡꯉꯛꯄꯅꯤ ꯀꯩꯗꯧꯔꯤꯅꯣ ꯅꯣꯏꯗꯨꯕꯣ ꯂꯟꯖꯦꯟꯕꯤ ꯇꯥꯈ꯭ꯔꯗꯤ ꯀꯣꯏꯗꯤ ꯌꯥꯅꯤ ꯑꯣꯟꯊꯒꯤꯅꯤꯀꯣ ꯋꯥꯛꯀꯤꯡ ꯆꯠꯄꯗꯐꯥꯎ ꯁꯨꯃꯥꯏꯅ ꯍꯨꯃꯥꯡ ꯇꯥꯗꯦꯕ ꯅꯥꯎ ꯀꯣꯏ ꯆꯠꯄꯗ ꯇꯥꯏ ꯅꯨꯡꯇꯤꯒꯤ ꯀꯣꯏ ꯆꯠ ꯄꯨ ꯇꯥꯏꯕ ꯅꯥꯎ ꯌꯦꯁ ꯌꯣꯡ ꯃꯌꯥꯝ ꯂꯩ Abunao nang hainau do thudi ani nang kaida edi 1 2 3 ai lebam de ai yaw ai chandre hi video ni akoi kakhalai je somdagi sida ngasai gate ubudo silai re adai smaina kakhalaga sida laaga somda asatoiba napiga am hauraga sida hainau jawe mangi jawe sida hainau le hore mangi aduga kaino silai jina ado si mafam je nuai bra nuai nangdi nuai nangdi Abunao nangdi nuai bro yam nuai ai nuai tamai ga chhe tamai hanggi do ma nuai man na chung le ya boating do dem nuai ba nuai ka se du de khoang nào mà ha không gặp cái gì mà mình cây nọ ayu oi asi aina si mafamjigi khwaidagi aina penjaba nungaiba hargadi smaina Khongjom War Memorial Complex tharaga smaina dustbin acho thame aduga myam swaida sida lakpa myam je anam anadi sida dustbin da thada male dustbin je pikthali je ado gyan ta da misu dum lakta di nate akhoi sai boating doing da akhoi makha da ni boating toy je aduga si thong jigi makha da ne budo ado uriba thong jigi makha da ne khoina bot lali je aduga thong mathakta lei mina khoina makha boating toing da moina achapot chabagi maku do langthare hadain to mi ju thengna dabdi nate ado mafam dida dustbin smain marang kain thambi usidi yam phai se group adu fazaiye se bugo puna lai ma masi pharak thi Aba. adune ready abuna are group selfie yam sigi say group selfie somda ngo somda so ur yarba video ne liam na siune chase lao no ban ke nga sai li pado adu ai ngonde yam chase lao let's go unu 지게 ai ai shoma sai gale eh lamjin ta na ko onda ni tama ko mugo Abunao Abunao na mai hong na bi to gre onda gre me ji ki ai chơi lên con nó đều rồi I got it Michelle si khoi Khongjom War Memorial la phukan da sine khoi na kakhala yengui do si lampa ama hangu ji la kan da leista toilet yam phajana lei utility block khairaga manung jam na le yam khoi jing sai thibong khang da na wara le ru bane du ko na phange du na si hapsar ko ne myam ju sida la kan da washroom lei te hai matha sabi ganu sida lei khoi ji keno da gi Khongjom War Memorial dei thole ado myam nungai bro Ada bye ngasi vlog loisal lagi sida. adu si video je nungai ba je like to be subscribe to view ama su share to view Khongjom War Memorial khoi ji thok le pop su le ri da Abunao ji chewing le ba sakre aduga khoi ji swing tha ga yum halani